amadi yellow mi kannanaba bill gi matang chief minister na Churachandpur gi praja singda lale hajakiba do JCILPS ta khangalamba laite haina lupas gi convener Arjun Telhaibana haikre Jerry has to be Poming Tabir Simutaram no Cherry Hajik Paus and Dr. Pizari. Ichauna Awaba Mayuk Narabamio sing that rehabilitation gi Kudung Java Pangana Bahonaragan Haina. Chief Minister and Birenangasi, Tongan Mamapam sing that is in Ichong if Bamian Sinbagi Kongchata Pau missing the Fongdokre. Ngasigi Chief Minister gi Kongchat Aduda Lilong Amadi Tongjuki in Regimanung the Lady Ba Relief Camp Singi Fibamsu Yang Sinki. Kongchat Aduda Works Minister T.S. Biswajit, Parliamentary Secretary Susindro Satyabrata Amadi Rameshwar Su Loinaki. Chief Minister na Makata na Haikibada Ichaw na Maram Oiduna kahina sokalaba yung sing naw na sana na ba amasung rehabilitation gi kudong jaba pinabagi assessment report ama same duna center da pikat na ba akan na ba package ama atuba matanda loktok lagani. Ising tungsili ba mapam singdagi pam season na duna ising tingtok na ba tabak paikat le hairi. Sige siya koy huji lilong gito koy kudong mo yung tram ngan bungi haya kudak ta PMO ay madugi tawrakan na yung do by twiste bang munung da yung take everything da siyang na isang na siyang na everything do ko yung piyo mo gi PMO ay makada ako gi sanction to amount to adu piyo yung masamam sana na bagi mado taw kre pi grani even ako sige su anywhere personally may tasing na yung take pa kai ba later ba singje sida hana priority pila kan tawuni ado han pige pumping sen adu ne ko uji gienge koi gi parliamentary secretary sing mayam sal kan water logging kuine lege ta jaga sing identify ro kan pam dro ga sing chong na bai tare adu gi scheme ma koi honori a moi gi je koi sida gi assessment hana kan na koi thari assessment han ko tha go na moi gi natural calamities nationwide ki state gi oina adagi lokko ko sidi khar moi criteria khar leiba adu moi dum tangai phadaba darkar leiba ki mating adum relief ki kari pirei Lamdamasigi yellow mi kanana bigidamak assembly na bill pass tawgada bani haina English ngale subna tara mangage July nipalda miyam na changsin kiba khongjangda thawai na pontha pikraba Anand Academy gi meheroi Robin Hood na lekhidabagi chahi ani surakpagi ningsing thoram lamjing maira ningsing numit ngasi Joint Committee on Inner Line Permit System na sinduna nongmai bungda leiba Anand Singh Academy da pangthokre thoram maduda Joint Committee on Inner Line Permit System JCILPS ki convener Advocate Arjun Telhaiba National Awardee H. Ibotombi Kuman, Kohargi Chairman Funindro Konsam, MUG CSS EIP gi Reader Thiam Bharat, MAPI Council gi President N. Bimol, All Social and Culture Development Organization gi President L. Kupler Kom, Manipur State Minority Community gi Secretary M.D. Abul Hakim Saha Amadi, Robin Hood Foundation Trust gi Chairman C.H. Hemchana Chingbana Sarukyaki. Imong manunggi miyoy sing Manipur gi mafam kaya dagi lakpat tongan balup ki miyoy sing amadi masing yamlaba school kya gi mehiroy sing na Robin Hood ki photo da lay sukat tu na ikay kumnaba utki. Tharamasi pangtok pagi mapung oiba warol pira duna JCILPS ki co-convener mobilization in charge ND Debana Fongdo kibada yellow mi kanjana ba Manipur Legislative Assembly na bill ahum pass tawkre adubo. Bharat Sarkar, Manipur Sarkar amadi miyam gi marakta tharakhiba sing chip sing na yellow mi kanjana bagi makhataba tawpham thokpa sing ngasi fawan nam sinduna lakli. Matamadugi Manipur Sarkar amadi miyam gi miut na sinduna JCILPS ka English ngani subna tara mangagi August kumanga da point tareta yanakhiba agreement aduna lamdam asigi yellow mi sing kanjana bagi achoba pambay ama oiri. Sarkar asina pangthok pamthokpa yellow mi kanjana ba thabak sing ngasidi lamdam asigi miyam gi mangda taduna leiri haiba wafam sing phongdokhe JCILPS ki convener Arjun Telhaibana haikibada Churachandpur gi issue chief minister na loisan kiba adubudi thagatle adum oinamak yellow mi sing kanana bagi bill gi matangda chief minister na Churachandpur gi praja sing da lale haijakiba dudi JCILPS ta khangalam balaite rajniti gi khudong chabal launa ba chathakiba oiramgani JCILPS ki khongjang bumiyam da lan ohanna bahona bigano matam khara laiba ki issue yengduna khongjang asi taptharurabasu makhata na yellow mi kannabagi damak khongjang changsilagani ching amasung tam gi khena balaitana yellow mi sing kannana ba assembly na bill ahum semduna pass tawkibani bill asida kanglup naiba wafam amatta yawde haiki akoi khongjang loibanate JCILP ki khongjang loibanate
मतम की सरकार की मियाम की तोान तोान चैथें साफू लाख इहौ खरा नेम मानबा खरा कन्ब मानबा है थब तौबद हौना साने थोदौना मियामना अखोइदा करी हाइनी लाना उबा नत्रगना चिंगनबा थंबिगनु अखोइ सोइदनमकी ngasi haiba numisdagi haurakanda akhoi manipur ku naminariba singburoi tamburoi anigi marakta khenaba manba ani marakta pau hodukna hudabagi thenaki ba khudongcha da mamangna thokkiba do thoktanabagi damakta akhoi maruina august ha phawbose akhoi na tongan ba manipur leiriba singda amri tamda khundariba community khudimakta akhoi na wari hakigani Panbayai Robin Hood Lekidaba Numid July Gitang Nipal Amadi Masigi Makatarakpa Mahiro Yauna Miamna Changsin Kiba Kongjangda Mioikia Asok Apan Nankibani. Amaram Dangasi Robin Hood Lekidabagi Ani Shubachehi Ningsing Thorum Asibu Mioikia na Sintha Leptuna Sogatli. Masina Maram Oiduna Quarambal Kaitel da Potfam Pamna Kide Tangal Kaitel Pauna Kaitel Amadi BT Round Chingba Mapam Singda Dukan Sing Mahu Sagum Thong Hangna Kide. Oil pump sing thong lona ki lambi the passenger gari sing chain bagi chang name ki. Health Minister L. Jentukumar nangasi Nambol Community Health Center ki fibam yang sinkre. Kongchat adu da BJP ki Hanagi President T.H. Chauba, BJP ki State Executive Member T.S. Basanta, Nambol Municipal Council ki Chairperson Yauna, Mari Lainaba Official Singsu Sarukyaki. Minister Jentukumar na Nambol Community Health Center asi matamga chana bamong da Chief Minister ga tanaraga semgat na ba amadi awat pa doctor amadi staff sing hap na bahot na raga ni hairi. Cabinet nam thuna doctor asuk dakar le ko photogori private doctor sing se oi MP sinda ko refer to bune recommend to jam thuna ke da ke kota doctor machine yam le ke de ko ching mission ko tampa to operator river primary health center sing community health center hospital sing se ko recommend to me am do min ko wale me asi si ho me am ni menap to na bhona bata amna mati morning Trivo India Private Limited na sindura ngasi Trivo Achievers Fest lising na subna tarat taret ngasi Chingmairong Dalaiba Classic Grande na pangtokre. Ngasi ki thoramadu da Parliamentary Health S. Subhash Chandra, Ayush ki Director Dr. Guneshwar Sharma, Trivo India Private Limited ki MD and Country Head L.K. Round Thotana Chingbana Sarokyaki. Thongju Kendragi Mapam Kyada ising ichaw na maram oiduna awaba mayok narba miyoy singda Oriental Club Kongman Mangjil Maikay Dagi Chan na thakna potlam kya thokre. Oriental Club ki General Secretary Mahabir Sharma na phongdorapada Kendra sigi manung dalaiba miyam na thengnariba awaba sing kharada oirabasu kok na ba potlam singasi yenthokpani. Yenthokli ba potlam singasi Kendragi MLA su oiriba Works Minister T.S. Biswajit Imphal is DC Uchekon Pradhan Birbal Amadi S. Niken Ranbir Singha na Polam Singasi Mating Panglaki Bani Haiki. Jilda Labasi, Yaskul Kendra Musung, Tunju Kendra, Anigi, Rangai the Labani, Anisigi, the Saptana Yanjava, jurisdiction, jurisdiction, Animaxi, Punalabu, the Koi Yeli Yaskul Kendra, Poti Augre, Tunju Kendra, the Ladiba, Praza Singh, the Tunju Kendra, Emily, Marilynaba, Pradhan Singh, the social workers in Mayam, Tadaraga, might of Wind. Bisnupur District ki Manung Dalaiba Khul Kya ising ichaw na maram oiduna housing so awaba khudong cha daba kya mayok nari. Yumnaw kunaw amadi oinam ga tayo na ba tidim lambi oinam awang lekay, nambol maybam, nambol sabal lekay, kabo wakching, naurem nambol awang, nambol makalakay, moijing amadi nambol kajiri maning lekay na ting mamapamsing ichaw gi awaba mayok nari. Amaromda Bisnupur District ki Manung Chanba Moirang Municipal na Konba Moirangi Lekay Kuntrada ichawgi awaba miyam na haujiksu mayok nari. Yung kaya nga farm amadi lofam kaya sing thumjin kre leifam leitraba miyoy kaya relief camp hangduna changjafam lawduna leiri. Moirang oksong bungdagi loktak tamna chain gadaba turel pathokduna Moirang lamkhay dagi oksong bung fawba kilometer anirom tidim lambin lana ising chele. Moirang Bazar Taba Main Road to fit Chahum Lom Sang na lambi matakta ising chele. Moirang Police amadi Fire Substation ising thumjin kre.
Kwakta Gram Panchayat ki mafam kaya dasu miyam ni ichaw gi awaba mayoknari. Moirangi SDO location natana awat apasing yeng sinnaba sarkar gi mari lainaba mi amatta laktri haina relief camp talaiba nupi amana fongdorakli. Amarom da SDO location na district administration ki maikai dagi darkar oiba relief material sing awa ana tarba sing da fangalagani haiki. District Veterinary Office Impal Isna ngasi ichaw na sokalaba yung sing da loiba sanda pijanaba. Charu yawba potlam kaya basikong Panthoibi Youth Club ki kutang da miyam da kutsin nakre. Impal East ki District Veterinary Joint Director S. Thoibana. Ichaw asidagi sahasan sing kananaba Veterinary Department na tabak lepta na paikatli hairi. Tuga hauji saningai thangna leitraba jiba singa sigi damukta ikoini yengdana hauji club asida club ki secretary singda ikoina charu mapul sani khak puraktana ikoina khajik oirabasu sara nongkhanana ba haiduna ikoina ngasi khusinaba laksiri ben Ichaw na sokan badagi relief camp hangduna lairi ba Impal East ki mafam kharada oil tankers drivers union Manipur na ngasi ching nyaw na chana thaknaba potlam kya kutsin narakre. Union ki President N. Chawbana makata na Union ki maikai dagi angam mamating pangkigani haiki. Aru semer kai koi ki tawbaya ba koi demand awa bataba kaya mating piba adi kurung kiba kaya accident da thokiba koi ki gari thobu ngamjada ba lehori ba de ahlur ba singda koi pension piba sigmo scheme mayam je koi hodu eraga koi na nau na driver tanker union na ma koi semgut chabani masi na koi angam bakhrai koi ki phandagi sigumba ichaw na awa bataraba lekai sigi or lamdam sigi sinnaw amadi ima event singda koi leijaba khara koi ngamjaba mateng khar pijabani Handak nong leptana chubana maram oiduna iroi sembada laiba Manipur Geological Garden da akaiba pibana maram oiduna hayendagi Geological Garden asi makha taba order ama thoktriba fawba thong lolagani haina Manipur Geological Garden ki director PS Haukip na thadorpa cherola mana khangalakli hauji paugi maraktat na ten babregama Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation cum exam preparatory course for private candidate. For details contact Combined tutorial office Sagolban Morang Lerak Machin bus parking. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni. Education piba khatang natna hayengi yumbirol puthokpa institute ni. City suara jengge. 그리고 또 되지. 뭐지 그리 여기서. 시디 요시가 있네. 마치기 요시디 따따 디스코니네. 어디 산악이 못 양는 신비한데. Break matung taram nok chiri hazik makhata bapau Infal amadi Churachampur de leriba jau jati ki class 10 amadi class 12 to mark 1 na fanglakpa mahiroi singda manapte bagi thauram ama ngasi chingmairong de leriba Travel Research Institute ki hall da pangtokre jau songnang pang paulip Infal block na sinduna pangtokpa thauram aduda Agriculture Minister V Hankalian Manirada ki chairman Disan Hau Jau Tribal Affairs and Hills ki director Munwang Nuang Ching UJET Ogi President Jinglung Thang na chingba miyoy kya na saruk kya ki Mahiroi chatruk lom da manamathum piduna pukling thawat ki Chief Secretary Sindogli Basi mitop ta so sinabaga chap manay haina Manipur Youth Cultural Organization Porompat Thawan Thabalekay na thador pachirola manakhangalakli Nagaland Nagagi Santigi Wari the Center gi Interculator RN Rabina Nagagi Wari Loishinaba Matam Kuidre Haina Fungdorak Liba Wafam Asida Chapchana Yellow Mi Chief Secretary Sindopagamari Lainabra Haiba Wafam Hanglakli
Miyamna pelaktrabadi leingak amatta hingba ngamloi haibasi ningsinghaningi hairi. Amaromda Maite Youth Front Southeast Asia ge cherol mana BJP leingakna mitay manghale hairi. Mitay machana Chief Secretary oibada leingak ki mai chopo oiramloi hairi. Forest Department Chathariba Ban Mahotsav Thaurangamari Lainana District Police Thaubalasu Thaubalgi Court Complex ki akoibada u chara kaya thakre. Thauramadu Thaubal District and Session Judge Salam Imocha CJM Thaubal Ojes Mutum Thaubal Police ki OC Risike Sarma Yauna Police Personal Kiana Sarokiaki. Pokso Act lising and Subna Tara Nitoy Amadi Juvenile Justice Act lising and Subna Tara Mangagi Matanga Manipur Alliance for Child Right Amadi Childline Thaubalna Integrated Rural Development Service Organization Wangjinga Kutsam Naduna Ngasi District Court Complex Thaubalda Khanan Nainaba Mifamama Pangtokre. Thauramadu Thaubalgi ADC Dr. M. Jetto District Session Judge Salam Imocha Yaripoki SDPO Said Abdul Sahamatna Maru Eba Mioy Sing Oina Sarukyaki. Ek ani asi mai pakhanduna angang singi yaifana bohot nabada police personal singi ahen bathodang tangai fade haina Session Judge Salam Imochana phongdoki. BJP Manipur Pradesh ki Vice President Amadi Panmaibu State Disaster Management Authority ki Vice Chairperson oina hablakpabu BJP Nungba Mandal Amadi Naga People's Front NPF Nungba Ariana Nungaiba phongdokpaga loinana Chief Minister N Birenbu thagatpa phongdorakli. Hoji paugi maraktatna aten babrek amaga. Beneath 100 meters from the Earth's surface, naturally filtered through singing stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule. Second day mapangil kali amadi amaga phajin beheli masi ayamba achoba government agency singna approve tawrba makhalgi TMT bar ne size TMT bar. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Break matung da mukana taram nok chiri hazuma khata ba pauda khundrak pam bimola kaubi nupi ama lekhidabagi matangda Manipur State Commission for Women Chairperson Dr. K Subitana Luchingba Kangbu amana Litan Police Station ki makok thongba police officer singa wari sanakre commission ki team aduda member Ranjita Golmai Soibam Nilima so sarokyaki commission ki maikei degi Litan Police da athuba matamda charge se thagalak naba khangalam le hairi Kurai ahong gai mutum lerekta laiba lai khulim bi sanglenda lem na language game ama pangthokre Eastern Educational Club na Jenims ki Dr. Suraj Kumar ga khutsam naduna pangthokpa game aduda mioi chamarom layenki game adugi matangda club ki petrol member KH Nabakumar na game asina mangjong nana laina tina kya khangdok na ba pangthokpani haiki ki maya da phuna tok jagane haina sa yengi bam treatment tok basi akhoi liver ni adagi atai item khar su yaw Henglep subdivision ki SDO Chungleng Mangna mafam adugi khul gi chief singa mifam pangthok tuna sarkar gi phangpham thokpa scheme singi matangda khana nainakre hojare bada mariba pau amuka hanna Ichauna awaba mayok narba miyoy singda rehabilitation ki khudong chaba phanganna bahotnaragani haina Chief Minister N Birena phongdokre amadi Yellow mi kanana bill gi matangda Chief Minister na Churachandpur gi praja singda lale hajakibado JCILPS da khangalamba laite haina
लुप असिगे कन्वीनर अर्जुन तेलैबना हाइक्रे हौजी फाउबगी ओइना ISTV ना पिजबा पाउ मतंग अश्वाद लोसिनजरे मिटिंग ताबिरिबा सिंगबो मकन्ना खुरुमजरी Siri Siri Gaurachandra Nama Purbashramda Aikoi Kwai Pumna Makpu Konbiramba Srimati Khaidem Ombi Binashaki Devina Magi Nushijaraba Imung Manu Sagaina Tai Amadi Marup Mapang Kwai Pumna Makpu Thadok Lamlaga Haukiba Tang Kuntaret Ingengi Marini Panba Leibak Opa Numita Sri Guru Ki Kripadaki Besh Olaga Sri Krishna Brindavaneshwari Chaitanya Dasi Haiban Nam Pangjaduna Brindavan Prapti Oikre Lagliba Tang Tara Ingengi Tara Tarukni Panba Ningthokaba Numita Shraddha Din Thokre Upalakyashida Brahman Vaishnav Ahalaman Amadi Marup Mapang Kwai Kibikna Matam Chana Lengbirakuna Harinam Shraban Taubiranaba ISTV Thongda Pauzenjari Ba Khaidem Ombi Sanatombi Devi Machemsi Khaidem Ingocha Pabungcha Singha Manaunupa Khaidem Rudrakumar Singha Machanupa Khaidem Bogendra Kumar Singha Machanupa Khaidem Boiton Singha Machanupa Khaidem Goris Mashunupa Khaidem Chetan Mashunupa Khaidem Brian Mashunupa Khaidem Ombi Ibe Ema Devi Mache Bema Khaidem Ombi Binu Achobi Devi Manaunupi Khaidem Tarun Kumari Lili Machanupi Khaidem Ombi Tayanjam Sangita Devi Mamaunupi Khaidem Ombi Paunam Shuhela Devi Mamaunupi Khaidem Ombi Nongthombam Roshni Devi Mamaunupi Kumari Khaidem Jerina Devi Mashunupi Kumari Ngansi Khaidem Mashunupi Uripo Khaidem Laikai Imphal West Sri Hari Saranamha Purbashramda Aikoi Khwaigila Minaramba Sri Yumnam Ronel Chandra Singhana Manung Matam Sadana Magi Nungsijaraba Imung